Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakising lupa hinanong siba, nakising lupa luching musing buhay hinanong siba, at quite maruoy na, isuri matik mga na maghingba punsi na chakot pa adu, eki pratana ni. Ibang umaki wapaw, taminas. Ayaklunan Ephesians pandub Mari pada amat lagi yang teruk ta hang dopi. Thama kera hen bagi matung de khoi amuk na hono nang asidagi Ephesians dan nai mina ba do khoi amuk homo gani. Ephesians pandub Mari pada amat lagi na teruk hawa. Maram maduna ibungo gida magpadok oiriba aina na khoi da nonjari. Madudi na khoi bu koubiba makou adugi matik chana na khoi chatpiyu. Nolupa masung pungning tapa pum na maka kuina khangbi baga nungsibada amana amabu khangbi duna ingthabagi apun bada thawai gi amata oiba adu ngak na ba hotnam. Na khoi bu koubu matamda asa amada koubagumna hakchang ama amasung thawai ama ibungo ama thazaba ama baptize loba ama pumnamaki mathakta pumnamak sinthungna amasung nakhoi pumnamakta leiba pumnamaki mapa amasung ishor ama lei pranados Professor koi aikoi na ki wahai de lakchari aikoi noluk hanbiu tanaba na ko aikoi pinabiu aduga lausana ba thamoi aikoi dei bungon hangna pinabiu aikoi gi nungna thabak subiu thawai sengna gi mathalom gi wahai sing se aikoi bu chumna masung sengna khanghan biu Chris aikoi bu utbiu aikoi oidaba du oihan biu khangdaba du khanghan biu udriba du uhan biu aduga aikoi bu Chris gi saktam do ontok biu Chris ta wangna thangat biu na ki ming hena wang sunu aikoi hena nem sunu Yesu Christ gi ming ni siribani amen adune koina chilna sing pamina ki matam maduda pandub Mari gi pada amadagna taruk phawa pamina kip oiba targasu ngasigi numbi asidadi aikhoi gi wakhal asit pada ama asidai tongmina gani only one verse aduga ngasi aikoina wakhal tongmina gadoriba mafam asidagi Ephesians chapter 4 verse 1 dagi aikoina khangmina gadoba achuba waro adudi asini Christians nakhoibu koubiba makou adugi matik chana chatlu. Christians walk in a manner worthy of your calling. Adune koina pandu marigi pada ama sida pamina matamda polna mahangna hauba wahai adu maram aduna ibungo gidamag phadok haiba wajan hoy hanba wahai do kaino maram aduna adune chil announcing aikoina Ephesians na ba hau matam na koina tamina khraba dugumna hairiba pandu mari asidagidi Paul gi mahaki tambi matam bi si anowa mayo na madam hak lakpane so aikoina khangmina ba dugun Ephesians pandu amadagina pandu ahum phauba si thazaba amagi matang da khangdraba yadraba maru oiba doctrine sing tambiba sing adune so Paul na tobase karino Ephesians pandu amadagina ahum phauba sida thazaba ma haibase karino thazaba ma haibase kari oire mahagsi Christaga kari mari lenare Christaga lenare mari adugi mapana isora kari mari lenare adugi mapana amaga Christabu thazabagi mapana karamba punsi adu aikoi oirabage karamba mi adu aikoi oirabage karamba mahing adu aikoi hingadau bagi haina haiba khuding mak sing adu mahang pandu ahum phauba sida yamna mayek sing hak takra
aduna haiba khudingmak sing adu ekhoina yengminaraba matungduda verse chapter 4 sidagidi pandu mari sidagidi polna thanjaba amon tawgodoba thabak sing adu ma tambirakani efisagi oba thadaba sing adu efisa matamduda lerem efisagi thadaba sing adu aduga hojikna ekhoida aduna polna pandu mari dagi manga taruk phauba sida thajaba amo oina karam haina hingani karam haina ngangani karam haina chatkani karamba wakhal khangani karamba imung adu sagatkani karam haina macha oibasing ogani karam haina mama mamba ogani karam haina mapur oiba amasung nupi gi lainariba mari karam haina thamgani aduga karam haina asengba punsi chahokani adu karam haina thajaba ama oina lan soknagani khudingmak sing adu polna hairakani taunanabagidamagta adubu aikoina pandu maridagina manga phawbasi parakpa matamda aduga nainakpa matamda aikoina kawroidobasi asine polna taunanabagidamagta hairiba adu makhoigi pa thajabasing adugi pangalda thajabasing adugi loksingda thajabasing adugi ngambagi matungina nakhoi tau haibanate adubu pandu amadagina ahum phawboda isorna thajabasing adugi damakta karigumba khar tobikre makhoigi punsida mahangna angakpa thaba khar subikre makhoigi punsi adu makhoigi pangalgi wangbada oiba isorgi pangalduna karigumba thaba angakpa makhoi tobikre khudingmak sing adugi mapalna asito aduna aikoina pandu amadagina ahum phawbase padabida efisagi pandu mari dagina manga taruk phawbase parkpa matamda atopa dharma christianity khenaba karisu leiroi maramdi atopa dharma singsu taunanabagidamagta afaba thabak tau karigidamagta nang phananabagidamagta punya phananabagidamagta aduga nungaiba punsi phananabagidamagta mi amasung laini yanabagidamagta afaba thabak tau adu afaba thabak kama tau dharma amatana nupi thina taunaba nupa usitanaba angang thina taunaba aduga oida padaba punsi hingnaba kari amada tambi aduga haibagi chap manaba adu pandu mari amasung manga tarugus aikoina uba phangani adubu karigum aikoina efisas pandu amadagi parak oiba taragani Christianity ga atopa dharma singa machet ama phawba manadaba dosine aduga Christianity khaktang achumba dharma oibagi maram adu aikoina bhapamne maramdi atai dharma sing habse kono afaba thabak tau isor penaba afaba thabak tau punya phangnaba afaba thabak tau nungaiba punsi phangnaba afaba thabak tau moksha phangnaba gidamakta haibedi pap musung punya pap oiba taragadi narak aduga punya gi thabak tau oiba taragadi swarga ko afaba thabak tau karigidamakta sarga phangnaba afaba thabak tau karigidamakta lai penaba isor penaba gidamakta adubu haiba khudingmak sing adu chil inausing adugumba tambiba adu thabaki matung inba aran khubam gi tabibani aduga haiba du bible na aran ban haina utle why every other religion except Christianity are false because they put an impossible task before men miyoiba amana tawbang ngam loidoba sukngam ngam loido miyoiba gi pangalda loksingda gyanda tawbang ngam loidoba thabagu tawnanabagi damakta mi sing adugi mamanga thame aduga kaidonabagi damakta aran khum phanganabagi damakta aduga haiba adu kanamta tawbang maram ibong magi wani yamna sengna tai aikhoi pap amasung ayol aranda siraba mising adubu Christian gi oiba tambiba aduga isorna mahaki macha singdagi haliba tambiba asidi ariba walanaba matamdagi hawra ahomba kari amnata leite ai yasina khogi isor oyanaba gi damakta ai gi haiba illu haiba natte ai yasina khogi isor oiraba maramna ai gi haiba illu haiba ai kon haiba si Kongshan Pandup Kun Pamatam. Now, Kongshan Pandup Kun, that's chapter of the law. Adu Wayat Yatangi, Pandup Adu Pamatam, the Pada Ama Kautok Pasuyaya. Yang said Exodus chapter 20. Now, Israel Matasing Egypt Putopir, Adu Egypt Putoramatam, the oh, Nako is a Hosiki Asitauro, Asi Wayatang Lonam Ilo, Aduga Iquin Ainangi Shore Organi, Adu Hibernate. Yang say. Isor na wasing asi haiki nahak pu Egypt laibak tagi minai oiramba mafam adudagi puthok pirakpa aidi Jehovah nahaki isor ni mafam se torje karno isor na
Nakhoi aigi mising orbani, nakhoi aina kanbirabani, nakhoi gi minai nai thang adugi aina kanbirabani maram aduna aigi haibe illo. It's always grace before work. Isorgi thauzal adu utpirabagi maramna magi haibe nabidam thaina. Adu chil inausing kari gum akhoi gi marak akhoi aphaba thabak na akhoi gi haibin bana akhoi dharma chemba khudimak sing ase tauba oiba taragadi isor pelhan gani a khudimak sing ase tauba oiba taragadi ai aphaba mi ama mayang mamang lorni khudimak sing ase tauba oiba taragadi ai gi damak sarga pakka haina khan mi sing akhoi marak tiya oiba taragadi ai ha ase na khoi hajigi adu aranba wakhalni hai badu nasagi dharma chemba nasagi aphaba thabak na isorbu pelhan naba amasung aran khom phangnaba hotnaba Tabakni. Adu Bible na tambiba natte. Adu Christianity natte. Adu na Paul man hobo karam han hawi maram aduna. Kari damak maram aduna. Maram ne koina chapter 1 de yakuma tamda kada isor na ai khoida thawai gi oiba bor khuding mak singi de pibir. Ai khoida ibungo mahaki koubiba makou khudimak singda ai khoida pina bire thajaba ama oina phangdaba thawai gi oiba bor machet amata leite ngarang thajarapa Christian oigera chahi 10 Christian orpo oigera chahi 15 Christian orpo oigera pastor oigera elder oigera deacon oigera missionary oigera khudingmak sing aduna phangdaba isordagi phangdaba thawai gi oiba bor kari amata leite thawai gi oiba bor amasung phanglaba aran khum adugi matang dadi khudingmak sing aduda khenaba kari amata leite haiba jagona pandu amada uminakra Aduga pandup ani lak matam da kari hai pona karamba maong aikhoina isor bu thajringi matam aikhoina Jesu Christ bu thajringi matam aikoi punsi du kari orame karam haina pona ole aikoi asiba missing orame pap amasung ayol aranda isorgi yegnaba sing orame Christe yaudaba sing orame asa leitaba sing orame aduga ibungo mahaki wasak pibagi bor khudimok sing adudagi lapna lerba missing nang amasung aikoi oirame Christ bu thajringi mamangda adugi matam aduda aikoi to thabak singdu karino wapos no nupa amakhangna asum haina hai thajadriba isor khangdriba mi amana tauba thabak khudingmak sing adu atei kari amata natte adu matik mangana thanba pap ngakne ana maram dekho Isaiah humpu mari uba adugumna mioi ba khwaidagi aphaba thabak aduga ibungo ma ki aseng ba aduga changdam narpa matamda mioi ba amana ma ki punsida tauba yaba khwaidagi phaba khwaidagi sengba khwaidagi ningthijaba aphaba thabak adu karino phadi bara karigi damakta no maramdi aikhoi pap masung ayol randa siramba mi sing asibdi kari thole apumbagi manam phattaba mahi Manam namthiba aina phanam nungsiba mi oiba taraga se pungpat patlag imang na taba oiba taraga de chenjalaga koning mi wahal karsila aduga hai bai kuna thawai de siringai matam maduda ai khoi adu asa yaudaba missing Anu isorna mahaki nungsibana mahaki amma hagada ngai manchana pa Jesu Christ thabi yogi mapana aikhoi mahaki thawjana kande pap amasung ayal aranda siraga leiba matam aduda aikhoi na efisa pandu bani chandok pa tamina khraba dukumna sire na mapama amada targa lei haiba natte pap amasung ayal aranda sireba maramna isor thide isor pande isorgi haiba iningde isorgi mi singda puningde aduga isorgi be yathang singdu karino thiningde sarga pamde mioi bana karma punsi maingna hingla madu pap amasung ayal aranda sibagi punsi adu yengse verse 2 chapter 2 verse 2 Masida matam amada nakoi taibang palam asigi machat matung ina atiyagi pangalgi mapu adugi matung ina chalami haiba thawai asi haiba in the misingi matakta thabak tawdun larmi makhoi gi marakta aikhoi pumnak su matam amada aikhoi gi hakchang gi apamba singda chalami hakchang amasung pungning gi apamba adu thungalami adug atopa misingum aikhoi mahausana asawbagi macha sing orami urbai ibung maki waina haise
Krista yaudaba Jesu Christ bu kanbiba pu amasung Prabhu oina thazadaba aduga Isor yaudaba mi nang amasung ai adu ornge matamda aduga hauji aikhoina uba phangliba Christian natribasing Isor yaudaba khudimosing aduna hingliba punsi ase asigi punsi ase hakjangi apamba punsigi napal khudingmaksing mitki apamba loinamak thunghalaga haujik chahaunaba haujik phaunaba haujik sedaunaba haujik oihaunaba aduga haujik ikai khunba phaunaba haujik ki ngaiha ki aduga aigi oiba khudingmaksing thunghanbagi mapala hinglama punsine Isor mathau tade karigum Isor dun aige pamadu yelakdo oiba taragade Isor mathau tai aige pamadu man phangalakdo oiba taragade aduma punsi tu ne kon hinglamadu adu haiba punsi asida thasdaba sing mayam ma hingalme pap masung al aran siduna Isor gi oiba du thide Isor gi oiba du pamde adubu kari pame aibu pelhanga do budu karino aigi mit asibu nunga hanga do budu karino aigi thamo asibu pelhanga do budu karino ai hakchang asigi Kaurang basibu kohon gado budu karino khuding marks isam sam hai boy bataragde aikoina pap musung ana singi matam aduda aduga Isor yaudaba Krista yaudaba missing asini hingliba punsi se karambagi punsino Jacob ki mayamba Isor gi punsi kaya mangna Isor si mangon de pibagi phamle aduga pibagi phamle ba maramna mapagi oiba dhara santan ge ba lantum khudimos ne magi oi pham thopane Jacob mahaki manaune adu nong Isor ne amna thab wana suruga lakma matam aduda Jacob na insang ama thong kale adu Isor na hai agi damak chana ba piyo adu Jacob na kare hai asi pibo oiba target nang piba hum aingon na piyo adu Isor gi response karina puk asuk yamna lama ba asida piba pham na kari kana kadana piba pham nangi ojoro adu aingon na piro adu torido karino adu hai ba ekoina Ibria park matamda Ibria gi line park matamda mafam adu Isor na toriba thabak du ngaihak ki oiba khaurangba ngaihak ki oiba aramba ngaihak ki oiba hakchang oiba mingba thungran ba gi damakta ma gi damakta leriba bor khudimok sing thalok pani adu ma toriba do kaino Isor gi oiba pot adu mahang na thairam laga hakchang gi ba apam ma thungran mane adu punsi ngata nangam sung aina hinglam ba punsi adu adu na tabre chil naw sing nangam sung aina hinglam ba punsi adu adu akhui mak adu hingba punsi hojik dum yauribra hojik ki hing adugumba khudingmak sing adu asengba dharma chenba achumba amasung aikhoibu nungsi biduna mahaki mitam logduna sembiki Isor gi mayok ta toba pap ngaktani adu harba pap adu gi maramna aikhoina Isor gi phangba matik chapdu kaino aikhoi ashaubagi macha sing oirame noro phangba matik chaba mi sing aikhoi oirame Christ yauring matam adu adu ibung mak di yamna chanbi haibagi maramna aikhoina pap amasung airanda sidun laringi makta magi thauja an aikhoibu thajbi pan kan karam haina magi muktungar masana paji Christ adu chahi lising ni mangna khubida mag thabira kre nang amasung aina hingba ngamdaba punsi adu da mahangna hingki adu nang amasung aina sifam thopa pap ki oiba misi adu da aikhoi gi da makta aikhoi gi mafam da aikhoi gi mahut sinduna Sirapna thanba China na thanba ikai bana thanba misi adu mahakpu thaja khraba amasung thaja kadaruba mi singi maut ibung mangna sigi adu haiba du thaja bagi mapana adu haiba thabak adu Isor gi thawaina mahaki misne thabak subagi mapana siram adu hingat hanbire nungi thamoi palamba adu sadong gi thamoi pansan bire adu gi mapana kadore aikhoi hingle aduga pandu pani pada tarai khona supamina khraba dugum na karino aikhoi ibung mahaki khutphamur maramdi aikhoi pap ta siramba mi sing adu dharma chanam da Christian ne ko hingat hanbire aduga hairiba asigi mapalna Isor gi pangal adu thajakraba khudingmak single leire karamba pangal Jesu Christabu asibidagi hingat halaga ma puring thosing thosum amasung Prabhu singi Prabhu oina panbagi matik piba pangal adu hairiba pangal adu mang thajakraba khudingmak ta leire aduga ekona su tamina kraba adugumna hairiba pangal adu ekhoida pina biri se bhut tanthokna ba adagi di aina yaipa punsi pame ai yaipa punsi piu adu haina bagi damakta amata nate no adu gumba amata nate tambi mayam le declare and you will get it huh
na koi pam khui mo sing do hai do hoi phangani satan chayu anaba chayu leita lairaba chayu khuding mak sing do chayu loina mak chengini loina mak tokini changai loina mak phani anaba mat lairoi laiba kokani aduga pen na khuding mak sing loina mak kokani mammai oroi mak kokoni chin thiba oideba isorgi wahai tamideba ngaktani karigi pangal isorna khoi pini biriba pangal adu gumba singida mak nate maroina karigi pangal ibungo mahakna hana langdi kraba apaba thabak sing adu tauba ngamanaba pangal kristigi saktam do onthokna bagi pangal asing bagi punsida chaukatna bagi pangal thaja bisil naw sing nungsiba ngamanna bagi pangal thaja bisil naw sing ibungo ma ki kristigi hakchang da amata laiminaba ngamna bagi pangal pap khangna bagi pangal pap tagi pungning hongna bagi pangal isor bu hena kharangna bagi pangal isor yu hai hena kharangna bagi pangal isor yu hai hena khangna bagi pangal adu khuding mak sing adagi mapana sarga gi damak da krista alminak sun lakpa adu kharangna ngai duna awaba laklaba su pen da ba leiraba su ning mathung da khuding mak leib oiba tar su krista bu ngai zabagi pangal adugi pangal ni adu hai ba pangal adu thajaba khuding mak da watan lai aduni haribas aduna hariba khuding mak sing asi pap ta sirami pap adu pamlame satan gi minai orame taibang panbagi minai orame hachang gi minai orame krista buthajri matamna isor lagri matam adu isorna krista gi hingat min hanna bagi mapana hingat min han bagi mapana thaujana kanbire bagi mapana siram mai khoi hingle nungi thamoi palamba sadongi thamoi pale isor gi pangal lairamdaba isor gi pangal mapung pan hape bor ma ta phangandaba thawai gi oiba bor mapung phan pire adu khaktang sunatana isor gi yekna bo oramadu isor gi macha oi hanbire is taibang panbe ge ba satan gi oiba magi ning satan gi ning tholiba ki nagrik orambadu isor gi ning tholiba ki nagrik oi hanbire isor yaramdabadu isor yaure krista yaramdabadu krista yaure adu wasak gi bor phangandaba khuding mak sing adu wasak gi bor khuding mak sing adu thajakraba khuding mak ki ore aduna ponai se maram aduna ibungogidamak phadok oiriba aina nakhoida nonjari maramde isorna thaba khudimak sing tawbire isorgi wahai khangnaba isorgi aningba khangnaba isorgi aningba tawba ngamnaba sargagidamak te hingnaba taibang panbada mangal amasung thumoni hingba ngamnaba pangal khudingmak sing adu isorna kristagi mapana mahakku thajaba khudingmak sing da pinabire maram madri isorgi aningba khudingmak tawba ngamgani isorgi haiba khudingmak inba ngamgani aduga papka lan thengnaba ngamgani aduga papta mai haiba ngamgani aduna maram oiraga pon hairi maphamasida maram aduna sing housing Paul na chapter 4 verse 1 the horrible maram aduna haibase thajaba nang ai gidamak isor gidamak hingnaba achoba thawkapane maram di haiba maram aduna selaram dab oiba taragadi hojik phawa aikoi isorbu pelhanaba amsung sarga changnaba gidamak da aikoi pangtang honaba missing waramani adu haiba aremba thabu waramani koi atene kari hai ahana awu hajik khabadgun apaba thabak taw isor pen apaba thabak taw sarga changnaba nate krishna tami bedik karino isor na habu kanbire isor na ngona pangal khudimok pinabire isor na ngona mabu haibi inaba loksing gyan khudimok pinabire aduna mahaki haibi apaba thabak taw karigidamak ta nahak isorgi mi orbagi maram aikoina krishna mona tawriba apaba thabak khudimok singase aran khubam phangraba nate aran khubam phanglabagi maram nani aikoina tawriba apaba thabak khudimok singse aikoina apaba tawriba amasung tawgadubagi maram paptai pungning honggadubagi maram adu momasida pona harliba khudingmak sing asi aikoina tawba ngamgadaba amasung tawgadaba amasung tawna bo honna gaduriba khudingmak sing asi isorna kanbiraba isorna chanbiraba isorna nungsibiraba isorna bor pibiraba mi oibagi maram ne silnaw sing adu khudingmak sing oina na banate oirabagi maram nani adu thajaba aikoi apaba thabak sing khudingmak sing asi aikoi aran khubam gi maru nate adu mahaini our good works are not the root of our salvation, but the fruit of our salvation. Ahamada aikoina kari sagale yum pham thon galle adugi matung da aikoina yum sai
ยุมกุปบมาตุงดาไอ้เขายุมพัมทองเด็ดเตยุมพัมมาดูการิโนคริสต์มาสุมาหนักกิดมุกตัวบิครบทับสารกัดดูบุดูการิโนอดูยุมพัมไอ้เขาหิงแบบปุ่นสิอดูยุมพัมจะโปนอะไรมาเริ่มมาดูนะอีบุงอกิดมักพาดอกอริบะไอ้คนนั้นนนจะไอ้คนนั้นครั้งไม่ในโปลเขาจิกเจลกินี่มาหนักอีกรีบไปเสียอิฟิสากิท้าจะไปสิงดาอดูมาหนักการิโน he urged นนจะรีก็อดูอิจิเลน่าสิงปันดุมาริกิปัดอามาสิปันดุมาริกิปัดอันนี้เด็กินะปัดปันดุตารุกิปัดคุณกมารีพาวบกิว้าวดอกอามากุมบันมารันดีมังนะkoubiba makou adugi matik chana chatlu haina haiba sida haiba si kari haigani prologue English hai taragadi ko forward kumane or introduction kumane adubu mana verse 2 chapter 4 gi verse 2 dagi haiba Christian gi or makou bido kari makou no haiba mathang mana adum unpack tor kani adugu haiba sing asi isor nya bibo oiba taragadi lakadu busan sing koi mathang hang tok mina gani adu mana nonjari kari gi damakta थाजबसिंग अदुबु कौबिबा मको अदुगी मतिक जान स नबगिदमक अदुना नोनजबा वाहाइदु होय येंगमिनसे करिदमकनो पोलना नोनजरिसे पोलना थाजबसिंग द नोनजबा सि मतिक चाय करिदमकनो मरमदि महापु कौबिबा मको अदु थाजबियाने हिंगलिबा मिदु पोद मसामने माना जेल दा हुजिक लेरिबसे फतबा थबक तोरबगी नते ओइदबा थबक तोरबगी नते अदुबु महापु कौबिरबा मको अदु थाजबा याना अवाना मयाम ताबु ओइबा तारगसु निंहन नतने हिंगलिबा मियम ओइबगी मरमनि सनसन हाइब ओइबा तारगदि अफबा वापाउ अदु संदोकबा खक्तंग नतना अफबा वापाउ गिदमकते हिंगलिबा पुंसी एम ओइबगी मरमना महान माकी अवाना से खांगलिबने अदुगा चिथि असे महान इबा मतमदा जेल दगिनि महान इरलिस माकी खुद अनिदा ततना कोन हाइबा दुगुना माकी खुद अनिदा करि लै योलिंग फलांग ले नंगंद मा की फूबगी चैना अदुम लेरमगनी मा की मखुत्ता करे दागफम सिंग लेरमगनी तोंगा तोंगा मा की हकचांगी ओइबा खुदोंग चादब सिंग मयाम लेरमगनी अदु अनाब सिंग अदुगी खुदोंग चादब खुदिमक्सनो लेब ओइबा तागसु पोल महाकपु कौबिरबा ईश्वरना कौबिरबा मकौ अदुदा थाजबे याना चेतना लेपतुना हिंगलिबा ईश्वरगी थगोल तोबा क्रिश्चियन अमने अदुना मांग ने फिजागी लेबा थाजबा मिसिंग असि आईसी तौनबगिदमक नखोय एना नोनजरी हाइन हाइब मतमदा पोलना तौरिबसे मांगना तौदबा थबक अमा तौनबगिदमक हाइब नते मांगना हाइबसे यंगो आइना खांगलिबा अवाबा अना असिसु नखोयगिदमकता अमसुंग ईश्वरगी अफबा वापाउगिदमकता अमसुंग आइबु कौबिरबा मकौ अदुदा थाजबियाने हिंबा पुंसी अदुगिदमकतने आइहाकना खांगलिबा अवाना सिंगसे आइंगोंदे यंगो अदुगा आइना तौबसिगु नखोयसु तौ अदुना आइना नखोयदा नोनजरी Paul qualifies as he is suffering for his calling and he is faithful in his calling. He urged. Man nonje. Aduga nonje bedo karino. Nanga masungai jail da leiraba. Aduga aikoida aina khangnaba mi singda chithi ina bagi tanja aikoida piraba. Karino kon igide chithi iba matamda. Aibu thadok pinna bagi damakta ukil nekpiraku. जेल से लेबसे याम वारे अदुना थाजबसिं कइनो नो याम बनते क्रिश्चियन अदुगी मते याम करे जेल दगी मैम होदने पुथो पिउला इहो म सागर पिरो अदु मते नते सिफाई सिंग नुंतिगी भूबदे याद्रे आइसे मपान थोय दोखम खंगदे सिंग थे थकपम खंगदे इनाकता अमा अनि अदुम कोइ चलगा दुम लै नुंगाइफम अमदा खंगदे तुम्मे तुमबम खंगदे हिप्पे हिफम खंगदे अदगिदि प्रार्थना तौरे प्रार्थना तौबम खंगदे चिथि इलिजिबोदे इबम खंगदे मा करेम ताइनो कइनो मा नोनजरेसे मदुदि नखोइबु कौबि मकौ अदुगि मतिक चान नखोइ चपे इचेले नावसिंग पोगी वाखलसे करिगिदमक्तनो मा केबा अपामबा तोंगजबा करि इबे यादबर मा जेलि थाउनबा थबक तोबियोना इबे यादबर मा गुदोंग चादबसिंग इबे यादबर मा की थाजख्रबा इचेल इनाउसिंग अदुदा करिगुम्बा खरा मा किदमक तौरनब किदमक याय अदु पोल वाखल से करिन मा की पामजबा मा की खोइदाजबा मा की अनिंगबा अदुदि मा की इचेल इनाउसिंग अदुना ईश्वरबु हेना खंगबा पुनसिदा मखोइबु कौबिरबा मकौ अदुदा थाजबियाने हिंगुन ईश्वरगी मतिक मंगा लइबा दैट्स इट ईश्वरगी मतिक मंगा
ai sigrasu ai gi mingda sorok amadi maming thonbiro ai gi mingda statue amadi sagat piro ai gi remembrance oina ba kari amada nondema kaino mana knowledge nakhoibu koubiba makou adugi matik chana nakoi jatu ichil inausing aduna pol na iri base karino khwai dagi maru oiba magi thamoi da khwai dagi nak leiba aduga mapum oina isori thawai sema thabak tawbiba gi pala pol na chithi ibane aduna karino aikhoi da hairi ba asina aikhoi uliba se thajaba nang amasung aina aikhoi gi punsida Christian na moina taibang pandle hinbada aikhoi khwai dagi maru oiba aikhoi chana ba chinjak sen na ba pijet leina na ba yum amasung thau na ba gari amasung maru mapang pangal paisa khuding mak sing adagi khwai dagi hen maru oiba de Christian ama oina thajaba yana isorgi matik malgi namak hingba adu khaktane aikhoi punsi gi khwai dagi maru oiba de mafam asada pon haibase ayaki wahang de asina Christian amon hingbi khwai maru oiba tendamla is this the most important purpose for you to live as Christian kare mang koubiba makou kare no koubiba makou Aku nak fikir apa pada mangai yang mematam tak keriui. Mahak na ikoi bu Yesus Kristus ki mapalna, mahak ki yok capa maca sing oina, hana langbir. This is our calling. Asyik ikoi ki makau. Kerana ikoi ki makau tu. Christian is our calling. Christian oi bahai base Iswar ki makau biada. Aikhoi bu isuna koubiba se Christian oina bi adu aikhoi na kare hai koubiba what is your calling koi hangi ko maru ne youth sing marakta kana youth conference kumba dagi yate revival kumba what is your calling kare hani missing oh my calling is to lead present worship sing na ba ise sak na ba dagi the pastor oina ba elder oina ba deacon oina ba missionary oina ba adu dagi the adu oina ba ada oina ba now, oh, higher but quick move to more better. So Bible na koubiba, makou behind higher kumatam. The primarily maru oina meant to was our calling to salvation. Aikhoi bu aran khubam gidamak da koubiba asini. Adu oiba targadi Christian oiba targadi. Kana gumbina Jesu Christ bu kandi mapu musung Prabhu oina thajna Christian oiba targadi. Hai ba mi khuding mak adu kaubiraba ngaktane aduna Christian singi makta kaubidaba kanna amat laite there is no such Christian as uncalled every Christian is called to be Christians called to be sons of God called to be children of God jamani ishwargi macha ishwargi manai sagagi nagri Christian oiba chapmane ton term ton ning his art mayam ne harbe khudimo singa dogi adubu hiramde am khagane we are called to be Christians kari da magda kawe koi apaba thorangi ma ki aning bagi matungin aikhoi bu koubiba makou khudimak sing doi ina mas mafam asida hari basik asigi makou bi ase isorna mahaki pangal da mahaki loksing da mahaki gyan da mahaki mingi da mak amasung mahaki matik mangal gi da makta koubiba makou bi ne nang amasung aina matik chabagi maram nate ngasi limita nahang na Gospel Community Church na isor khurumba matam da building asigi makada phamlaga thagani sakpada yar gam wapau ta phangliba khudimak sing ase naha ki pangal na naha ki loksing na naha ki aning bana oi bagi mar nate da isor na kaubi bagi mar ne isor na nangai bu korom da oi ba da ekoi kanam da Christian or moi mar ne kare kare gidam kuno ai khoi pap musung ayal ran da siramba ngak da ne ekoi he pandam amakak pi paisa aikhoi phurkau da paisa amaglo khoi na chatle na khalase paisa do tahau hai na khalase paisa do ai mapu thirakte adu mapu do paisa do thire paisa ama tana ai bu purakhiba mapu do sini ne koi thi thiraga chatpa khoi ama da thengna de chaman
ꯑꯩꯈꯣꯏꯅ ꯖꯁꯥꯏꯕꯗꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇ ꯌꯥꯎꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯗ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯂꯩꯈ꯭ꯔꯕ ꯏꯁꯣꯔ ꯊꯤꯗ꯭ꯔꯕ ꯏꯁꯣꯔ ꯀꯥꯎꯈ꯭ꯔꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯐꯪꯂꯤꯕ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯕ ꯐꯪꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯤꯔꯨꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯖꯅꯤꯡꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯔꯒꯗꯨ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗ ꯑꯩꯈꯣꯏꯕꯨ ꯊꯤꯕꯤꯔꯛꯄꯒꯤ ꯃꯄꯥꯟꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒ ꯑꯇꯣꯞꯄ ꯙꯔꯃꯒ ꯈꯦꯠꯅꯕꯁꯨ ꯑꯁꯤꯅꯤ ꯑꯇꯣꯞꯄ ꯙꯔꯃꯅ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯆꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯝꯁꯤ ꯏꯁꯣꯔꯗꯨꯅ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯩ ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯈꯥꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯤ ꯑꯇꯣꯞꯄ ꯙꯔꯃꯅ ꯀꯔꯤ ꯇꯝꯃꯤ ꯏꯁꯣꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯨ ꯆꯤꯡꯗꯨꯗ ꯊꯤꯌꯣ ꯏꯁꯣꯔꯗꯣ ꯑꯗꯨꯒ ꯐꯪꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯃꯊꯛꯇ ꯂꯩꯕ ꯏꯁꯣꯔꯅ ꯂꯥꯛꯑꯣ ꯑꯩ ꯐꯪꯅꯕ ꯂꯥꯛꯑꯣ ꯅꯠꯇꯦ ꯃꯊꯛꯇ ꯂꯩꯔꯝꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤꯅ ꯀꯥꯔꯛꯄ ꯉꯝꯗꯕꯗꯨ ꯈꯪꯕ ꯃꯔꯝꯅ ꯃꯊꯛꯇ ꯂꯩꯔꯝꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯑꯁꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯀꯨꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕꯗꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯏꯁꯣꯔ ꯄ꯭ꯔꯚꯨꯒꯤ ꯄ꯭ꯔꯚꯨ ꯅꯤꯡꯊꯧ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯁꯛꯐꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯁꯛꯂꯣꯟꯗ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯗ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯊꯤꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯊꯤꯔꯨꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯤꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕु ꯐꯪꯕꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕु ꯂꯩꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯑꯇꯪꯕ ꯄꯤꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯄꯤꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯂꯩꯕ ꯉꯝꯗꯦ ꯂꯩꯅꯤꯡꯕ ꯂꯩꯁꯅꯨ ꯖꯤꯞ ꯀꯥꯔ ꯂꯩꯅꯤꯡꯕ ꯂꯩꯁꯅꯨ ꯂꯟ ꯊꯨꯝ ꯂꯩꯅꯤꯡꯕ ꯂꯩꯁꯅꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯅꯤꯡꯕ ꯂꯩꯁꯅꯨ ꯃꯦꯟ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯑꯦꯅꯤꯊꯤꯡ ꯄꯥꯋꯔ ꯈꯨꯗꯤꯡꯃꯛꯁꯤꯗ ꯄꯨꯟꯁꯤꯟꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯨꯅꯥꯝꯕꯅꯤ ꯃꯩ ꯋꯥꯏꯈꯤꯅꯤ ꯂꯣꯏꯅꯃꯛ ꯑꯁꯤꯒꯤ ꯃꯀꯧꯕꯤ ꯑꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯠꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯀꯧꯕꯤꯔꯕ ꯃꯀꯧꯕꯤ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯀꯧꯕꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯅ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯩ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯗ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯤꯔꯦ ꯑꯗꯨꯅ ꯄꯣꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯀꯧꯕꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯆꯠꯄꯤꯌꯨ matik chana worthy kaino worthy sipai amoina ko boiba taragadi sipai amagi tawpham thokpa mathau khudimak sing tawba adu sipai ama oibagi sipai amoina kobagi matik chana hinga mahingni sipai ama oiraga noambadagi numita ba phawba yumda lege noambadagi numita ba phawba ai thakpa business ama tawgi haiba yaroi sipai ama oiba taragadi magi camp ta chatkani aduga magi practice ofum thokpa tawgani lan changani khudingmak sing adu sipai amana maki kauriba makau adugi matik chan hingba sekaramain hingani sipai amagi mathau adu tawbagi mapa sipai amana magi tawbum thokpa mathau adu toroktaba matamdadi kadawi either suspend aduga ndragna dandi training matamda kadawi ekhoi mark sipai ki training halakpa mi sing yauri training dorang matamda training sing phajana toroktaba matamda kari tawi kari phangi sajai kari gidamakna phangliba sajai do sipai amma oina matik chana hingadauba adu hingloidauba oirakadauba mami ubagi maramna matik chana hinglaknabagi damakta sajai pibane matik chana hinganabagi damakta khudimok sing adagi mapana sipai amma oina khallabadi sipai amma oina hinganabagi damakta aduga chamana mahamase pon harjadani Christian haibasi
thazaba khoi maki makou bini adu oiba targadi adugi matung ina chatlu matik chana haibadi Christian ama oiba targadi Christian ama oine hingu Christian ama oiba targadi Christian ama oine wangango pije chelo aduga wakan khalo aduga mi single loino aduga hingu Chindadi Christian ne haiba aduga yausang lae yausangi mapu lai harau gi mapu Durga Puja gi mapu gan ngai gi mapu khudima sing loibo Christmas lae Christmas gi mapu conference lae hallelujah amen revival lae hallelujah amen adu thokragana kari aning ba apam ba adum hingba chaning ba chaba thaning ba thakpa setning ba setpa lening ba leiba tining ba mi ga pangtin tinaba koining ma hom do koi chatpa adu ishwar gi mati mal amat leidna ai ji Christian eba phau ba kaw thokpo makai hining ba punjide hingbo targadi adu Christian noina koubiba gi matik chab mahing nate adu ne polma humsida harje kari mayam lai minara bane tawda bi yabre marup sing kana yawe chatradi nungai ro ngone kara yawrudi kana mi sing marak te leibani na chao sing Christian singi marak masa bu thaza bhane kauju mi singi marak asoi base kari no Bible na haira suko taibang pan bada leibani na sama saiba ma pali bani na adu gi ju khara yeng da ba yade adu ra haira se ishwar gi wahai na kari hai ai khoina ishwar thasring mamang da leiramba taibang pam bado karamba taibang pam no chapter 2 amukana pabi chil now sing adu ga ayol arana ma sung pa na koi sirame masida matam ma na koi taibang pan asigi machat matungina Bible the taibang pan bagi machat hat matam da aphaba adu ga ningthi jaba adu ishwar pe han mo ong da amata haide ishwar gi mayok to leiba ishwar pe han da ba seng da ba tukut jaba karamba khudi mo singa du ngak ne adu gi taibang pan da du gi ne ai khoi bu kan biri se adu gi khoi bu kau biri se among na khoi adu da han ga dra paurau lei ko sitok khaba tin bu amuk yotsan braina adu Christian oire hairaga Christian oine hingdeba oiba targe adu tawido kaino sitok khriba tinno yotsan baga chamane oto khriba chakbu chakla natte adu kariguma gone Christian amane haina hairaga Christian amoy bagi matik chaba punsi mahing adu hingdeba oiba targadi ain ai gi nupi nung sibamo ain ai gi nupa nung sibamo imung manung leimine bamong icha yengsan bamong icha semgat bamong Christian singa adu atoba thasda basing loina bamong Christian amoy na Christian nataba singi marta leibamong khuding mak sing adu da Christian ama oine hingdraba Christian amoy bagi wanga ngangraba Christian amoy bagi lamchat chatraba Christian amoy bagi wakal makal khandaba oiba targadi othoki ba chakpu chakla chamana Christian oya do karmana orino taibang pam da gi thokla do karmana thokla ino mi amana ai ishwar gi ni hai matam hai do kaino ai taibang pan bagi natte ai ishwar gi macha ni hai do kaino when we declare we are the sons of God we are declaring war against the world against sin adu karigum ai bu kobira makau sige matik chane hingdaba oiba taragadi lan songari baduda surrender ngako ai lai ne nghaktang yauja gya na surrender torgo chen chen ba cha mane adu matik chaba mahing natte chila nause ai khoi gi mark the Christianity haraga ishwar gi haina kari hairi adu ishwar gi aning buduna karino amasung ishwar gi matik mal ogido buduna karino ha khawa machit ama da khantha da bida haujik ki hingba ngai ha ki hingba aning ba pam pangtau to ba ishwar yarba yadra amata yeng da bida aning ba khu pangtau to ba nungai na ba hara ona ba khuimos na yeng na to ba mis nga khoi mark tya adu ba target na ki thazab gi chang yeng be nahak pu koubiba makou adugi matik chana nahak chatlibra chang yeng be adu Christian am oiba targadi matik chana chatpham thoi chatpa ngangani karigide makteno maramdi ishorna pangal khuding maksing thaujal khuding maksing bor khuding maksing pinabir asi hai han Christian oiba targadi pap amukhana tawroi pura mapung pharni asoiba amat lere haibra natte pap yaudre haibra khoida natte
Christian amaga Christian nattabaga khenabase kaino haiba taragadi Christian nattabasing adudi pap to adum ningai na torok lagni kari chamana o natragana iroina kalen matamda lainang na kramana layoli yaunana ba thungnana ba kari damak tamaramdi on baduna nungai maisadagi kanthoi motle haiba khangde ai mai jibu kamain taramgani khangde ai gi nangan jibu kamain ai puk jibu kamain taramgani am dakal layole adum olagle adu thasdaba amagi punsini aduga hairiba adugumna hingba punsi mai ngadi hingba masana masabu Christian haina kaujuba adu aseng bagidi Christian nataba singluk manungda mayam le Christian ne di haiba adu Christian gumna hingdaba Christian gumna khandaba Christian gumna chattaba adubu Christian ga khenabase karino Christian oiba targade anubo thamoi sona pibirab maramna anubo punside hingleba maramna pap ka lan sokna gani pap taw matamda adudagi pungning khongna bugidama ishorgi pangal ni jagani thadabasingi mateng ni jagani aduga pap adugi chen na wakal khangini pap adugi ningai da laina bugidama wakal kariyam mata leiroi ningai da laina bugi wakal amata leiroi aduga pap adu tuka chagani maram di ichil inang sing pap adu ai khoi gi nungsiba Krista heart khiba adu aina khwai gi nungsiba han khiba mi adu karam haina ai khoi na mu kan marup na tinaba ngamgani adu Krista di ai khoi gi damagda pap adu bi ma ka nanga gi pap ki damag si khibani nanga gi pap adu na Krista bu heart khibani andu oi ba tar ga di pap adu gi na thai gani adu ne Christian na taba khena pap yaw da bu na te khena rise yauriba pap adu karamana mayok na bage karamana thengna bage adu karamana lansok na bage aduna haiba khuding mak sing asi yeng bagi mapana kari hai matik chana chatpi now mama sai chatpi hana haiba sing Greek ki wahai du gi handok matam it's a way of life punji gi chatpa maong haiba di karigumba nahag amusung ai ha gi Christian amoina ko boy batargadi nomaizing numit khaktangi ko buna te Christian oina bagi damakta numit tare ni pung kun mari chahi chupa sidri phawba aduga hakchang khaktangi kauba nate punsigi jaga khuding makta marub loina bada thabak tawbada imung manungda angang yengsin bada mama mapa oibada nupi oibada nupa oibada naha oibada yum panbagi marida tebang panba single lemina bada tebang pan chaneba khuding mak singda society da leiba khuding mak singda we are called to be Christian everywhere and in every place and every nook and corner of our life ai khoi punsigi jaga khuding mak alna punjigi jaga khudima ai wakhal karmaina kali karamba wanga ngangai karma phije chele karamba matau da lei karamba maong da mising loini karamba maong da pap sing tenai khuding mak sing adu da pongai che adune khuding mak sing adu da na pu Christian oina kaure aduna Christian nama oina hingo Christian oina bato haibanate Christian or bamarna Christian gi mahing hingo like sipai or badi sipai ma gumna to haibagumna maram di kari da ma kuno sipai oiba ta sipai amagi oipam to podo oiba yagadu gi maram lan songna badi yagdo ban nongmai pire nongmai karmana kap kani tambire granite karmana lothokani langani samdani loinamak tambire well equipped alugo chamana Christian oiba matam ishori thawai aikhogi nungda hinge ma aikhogi nungda thabak subire thauja pibire bor pibire aikhoi tanglam mit uhanbire panglamba nakong hangdok pire siram bai khoi hinget hanbire nungi thamoi palamba sadongi thamoi pale ishor khanglamdaba khanghanbire magi aningba khanghalamdaba khange sarga uramdaba sarga ure nungaiba khanglamdaba nungaiba khangle ishor nungsiramdaba ishor nungsire aduna matik chana chatpa ngamgani a Christian must change Christian oiba targadi hongpham toy honggadoribado 미두기 방갈하는데 미두기 loksin하는데 아주 이쇼르기 방갈 이쇼르기 타우자 다즈바 미싱기 마땡 하다 질 나오신 로슬락바 보건 보면서 이samsum 하이버세 ngasa이 향 하이크리면 코딩 막싱도 보건 하이버세 시네 그리고 크리스천 뭐 whatever 크리스천 아무니 행 아테 양선내기는 어느 걸 레이그래 Christian ina namondagi tebang pandagi seitan-dagi aikoi kok-dagi na ton phawada aikoi gi ni haiba yapa saga amata leite marandi Christian aikoi gi nung amasung pal aikoi hakchang amasung thawai kok-dagi na ton khudingmak Christagi mapana mahaki ina aikoi bu leibir aikoi mahaki machane aikoi mahaki missing aduga ikoi
sarkagi nagrik ni adu oiba targadi sarkagi nagrik ama oina hingo adun haibase chil inausing ai khoi taibang pan ba sida mi sing mi than da maong ko hingam be paisa param da be thoning ma gari phangam da be adu chil inausing nang amusung Christian or bade ai khoi sarkagi nagrik ni ai khoi ning thau ma cha sing ni ai khoi ning thau gi ma cha nu bi sing ni adu oiba targadi ning thau gi konung da leiba ning thau gi ma cha aduna taibang pan bagi oiba karisung da pot sing is da wakal thamgra ning thau gi ma cha sing ni ning thau gi ma cha ma gun hing ning thau gi ma cha nu pi raj kanya ma gun hing athim phang ma sa hais aduga haiba makou bi se khoina phangle hingana bagi damak ta polna nonje ishor gi wahai ne khoina nonje chilna se amu kana asi hai jage ai khoina phangjir ba makou bi se ai khoina matik cha bagi man nate ishor pha bagi man ne aduga mahak pha pa maram na mahak nai khoida makou bi asiga chatpa ngamna bagi damak ta losing gyan amasung maram khudimak pi gani aduga haiba ibung mahang nai khoida mahaki wahai ase pinabe thajaba amoin or matunda ai khoi kangaw na ba yaw ma ko ishor hundok pide ai khoi ishor na pitet pat macha sing na thambide magi thoi khoida pine bire magi wahai ai khoida pine bire ai khoi to go do bide karino ibung magi wahai asibu pajaba ai khoi punsida pap sing urak matamda puni hongna na bagi damak ta prarthana to ai khoi pap ishor gi mafam da haidok prabhu ishor asi nahak na yadab ai punsida leba pap ne ai bu ko pi pap aside gi ai bu nan thogan bi ai pap aside hingdek adu thajaba amna to go prarthana ne ai bu ko pi ai bu pangan bi na gi thawai sing mun ai gi thabak subi hen kan subi pap aside ai nan thok ngam na bagi damak ta ai nungsiba ngamde ai ngak pi ba ngamde ai kauk thok pa ngamde ai kok pi ba ngamde khuding mak sing naw sing na gi punsida leba ason ba sing pap sing am khuding mak sing leba oi ba dara ga de lak pi yo krista mangon de chenslo mi sing de chelo no mangon de chenslo mangon pangale man kok pi gani samsu sam dok pi gani sengju seng dok pi gani adu asok pa jaga adusu ma ki kalvari gi thauna tai bi gani adu hairiba adu kara de lai ma ki kalvari gi thau adu cross de ai kok pi gi thaune adu hairiba adusu ma na khu gi damak pine bikra thajab ichil naw sing de gi lai Christian tension bi thajab ichil naw sing tension bi adu gi ma pan adu kari ma khoi marakta Jesus Christ bu kanmi po musung prabhu ne thas da marup sing yaw oi bata ga de asina one ha hangjage asigi makou bi asina ha pam da bra ai ki prarthana de adu ai getting by na ha choidana pampham thoi hai ba sini maram di asigi makou bi asina ha pam da oi bata ga de na ki punsi de hoji pa ishor gi asau ba adu gi mamang da leire na hoji mak sir ba de na ki thawai na pikham nar ba de na choidana ma ki asau ba norok thengna gani adu ngasi ibung ma ki acha matam ne lakpiyo Christ nang na gi pap ki pungning hongduna sargagi arhan ko mi thong de bi prabhu papi aibu nung sibiyo aibu na ki na cha sing oina loksin biyo aibu papi pungning hongan biyo na sana ba Christ da thaja bi hana thin biyo sargagi thong de lakpi bi ngomon adu hai ba sing ngasi to biyo hojik to biyo mun de hayeng kre thok na khang de mi thaja bi sel naw sing ai khoi bu matik cha da ba makou bi da Christian amoina ko bi ra Christian amoina hingina bu gi da ma da ka le pangal thajal khoi ma ibung ma na ai khoi de ma gi thawa gi pa na pi na bi re aduga thaja ba amoina ko ni hingga bu ai khoi gi punsi gi pathap sing ma ki wa ha mek sing pi na bi re asi gi ma pa na hingse asi gi ma pa na chache ai khoi Christian ne Christian amoina hingse Christian amoina chache prana dos ai khoi bu yok jab macha sing oina thaja boina koubiba ai khoi gi thawjal thna thala bai pa musung isor na bu thag chiri musung khurum jare
Prabhu nahana kaubiraba makou bi akoina phangbada matik chade aikhoigi pangal na nate aikhoigi thabak na mat nate adugu nahaki mapanane Prabhu nahaki pangal aikhoibu kaubibani nai prathana di Prabhu nahaki pangal aikhoibu thambi adugu thambigin hebs nahaki wasapani Mani Prabhu Ishwar koi Christian hai na hai boy bata agus Prabhu koi wakal khan mo na kan to thaba khudi mak sing Prabhu thajab amagum nei hingde matam sing yam nei Pastor koi pap sing sidam de kopi ai hak bu kopi Na ki thaba khana subir ba thawai sing ba khoi nung de leiba asina Prabhu asigi mapan ai khoi bu thajab amoina matik chana jatba punsi da ai khoi bu tengbang bi Khudimok sing asing mapana Prabhu Ishwar nahaki matik mangal adu aikhoi amamgi punsidagi phangbiyu haiba khudimok sing asida ba khoi asengmagi punsida chakot hanbiyu nahak puina khorang hanbiyu nahak puina nungsi hanbiyu nahaki mingidamok hena hing hanbiyu taibang panbana haining ba haibasu laikaina samajni imung manungna thajening ba wathai thajen boy batargasu Prabhu Nahana khoi kaubire adu kaubire ba makou asida hingjebagi mapan nahana khoi damak de pine bigi doriba sarga amasung wasak pire ba matik mal punsi du yengjaraga thajabian hingba mam khoi oihanbi akhoi mateng pangbi hak mateng pangbi har khoi musing sina nahagina wangsunu de akhoi hena nemsunu ai hagina nemsunu Jesus Christ ge mingi jergani Amen